Kurumjari Northeast Window TV na sandokchariba nungtilgi paw miyeng tabiriba pumnamapu ahanbamaktada taramna ukchari ngasi Imphal da phongkiba maruiba pawche singi manungda maruiba pawche oiriba huyelan paw amadi naharol thodanggi editor gi ayaba laujaraga pawche sa phongkiba maruiba pawsing pathokchari ahanbada local news pathokchari Manipur gi ngamkhai ki matangda state laingak amadi India laingakna miyamda mayek sengba firep khanghangadabani kokomi India amadi Myanmar laibak ani gi marakta leiba ngamkhai gi choyet naba kokhananaba Manipur gi lam khara Myanmar da India government na pithokiba yaba fibam leire haina maming leiraba chefong di diplomat Rajiv Bhattacharya koba pawmi amana July tang 13 ta pawma fonglokta thengnare Pawa se chumba oirabadi kokomi na tumina yengduna leithokloi hiramasida Manipur laingak amadi India laingak animakna Manipur miyam da mayek sengba laingak ki firep khangengedabani haina kokomi gi cherolamana phongdorakli Coordinating Committee on Manipur Integrity gi IPR Subcommittee gi convener Fizam Shamchan na khuyik piduna thadorakpa cherolamagi matung inna Manipur gi ngamkhai gi matangda India government na mai paiduna sanaridabani Diplomat Haiba magazine da fongliba report ki matung inna Manipur ga Myanmar ga lona bangam khai paring de yungba border pillar humfumanga amasung humfunipan marakta Manipur gi square mile amaga 10 mari pak chawba lam Myanmar da pithoklaga India amasung Myanmar laibak ani gi ngamkhai gi wathok loisinna ba thorang lokhatle haina fongli haiba square mile amaga 10 mari pak chawba lam asina koliba mafam singasi Chandor district ki manung channa leiba aduga Myanmar gina Kavo Valley ga thangnana leiba mafamni Tham gi manung da India amasung Myanmar leibak ani gi marakta boundary demarcation thabak loisinna ba pandam thamli haiba wafam su fongli Pawasida Manipur gi lamgi saruk khara Myanmar da pithoknaba thorang tawri haiba report mayek sengna fonglaga Manipur gi mangkiba lamgi mahut oina mendagi pirakani haibagi matangadi mayek sengba wafum amata pande Manipur gi ngamkhai asi ekhoi gi ipa ipu singna thambiramba ngamkhai ni adubu Manipur na India da tillubadagi Myanmar da Manipur gi lam kaya pithokiba amadi mangkiba leikhre ngamkhai ngakna ba layoi ipa ipu singdagi hauraga ngasigi mirol na su Manipur gi ngamkhai ngakna ba hotna duna lakli kokomi su isagi ifuru izati amadi ngamkhai kanana ba chap chana lepli isagi ifuru Izati kanna bo hotnabada India gi atai mafam amatada amukta ukidriba ihokaya mamangda Manipur da haukiba leikhri masi India lainang asu chapchana khangnaba wafamni puwari da thokiba thodo wathokaya khangna India lainangna makhata na Manipur gi ngamkhai gi matangda mai pajuna sanaridabani border pillar humphumari amasung humfunipan molcham border pillar humdra manga amasung humdra kamapan border pillar marfunipan amasung maudra manga Choro khunau hariba border pillars singasigi marakta boundary gi choyet na badumak leiri hariba ngamkhai gi choyet na basi Manipur laingakna kumja lising anida cabinet subcommittee semjana Manipur gi choyet na riba ngamkhai gi fibam yengsilaga loshina ba wari lauki adubu tungda tabada thabak oina paikhatpagi mami takide handak me magi president Myolang India da laklamba matamda boundary issue asi khanaki haina pawasina makhatari Manipur gi border pillar humfumanga amasung humfunipan gi marakta Chandel gi molcham area da auxiliary pillar singyung bagi matangda su Myanmar amasung India laibak anina khanaki hairi pumna magasigi matangda mayek sengba wafam ama Manipur miyamda khanghangadabani hairi Kuki lamhenda singna Imphal Ukhru lambida security gi mamangda chana thaknaba pot chai sing gari dagi chingthakri Nagami cham tarup mamit amasung makhut pulaga faduna pukhraba matungda mihathina hatuk lambada chainaba sing faduna chairak pigadabani haireduna United Naga Council gi miyeng makhada Naga Forum ki miyoi singna lambi kharada economic block ki khongjang changshilakpagi mayukta Imphal Ukhru lambi National Highway 202 paringda lamhenda kuki nupa amasung nupi sing thurakuna Imphal dagi Ukhrul amadi Ukhrul dagi Imphal tamna chathok chasin tawba gari singda puba enchang napi haira yauna chana thaknaba potlam sing chingthaduna munbagi khongjang changshingkhri Thodobasigi matangda pauches na fangba report ki matung inna ayuki pung 10 rom tarakpada
इम्फाल उख्रुल तमना चटखिबा गाड़ी सिंह कुकी लमहेंबा सिंहना काउंटर ब्लॉकेट के खोंजंग जंक्शन हाइदुना लिटामना की संखाल चेफू एरिया यौशिलपदा खामगा गाड़ी सिंह असिदा पुरखिबा चाना थक्नबा पोलम सिंह चिंगथदुना मुनखिबनी हाइरी नुपी सिंह हारिबा थोंग असि मखुत्ता चैतु वातु पाइदुना चथरकबसु लंबी असिबु ngak सेंखिबा स्टेट अमसुंग सेंट्रल फोर्स की पर्सनल सिंहना करिशु थिंगबा ngamdana yengduna leikhi हाइरी काउंटर ब्लॉक के खोंजंग चंगशिलखिबा सिंहना मफम अदुगी लंबीदा चथोक चसिन तौबा गाड़ी पुमनमक करी करंबा चाना थक्नबा पोलम सिंह पुरकपगे हाइबा खंगदोगनबगीदमक खामलगा चेक तौखि करीगुंबा चाना थक्नबा पोलम सिंह यौरमनगना पुदुना चटपा यारोय हाइदुना चिंगथरगा मुलहौखिबनी पोचै सिंह अदु लंबी अदुगी मपानदा हिदोकिना थमखि हाइरी कुकी लमहिंबा सिंह चथरक्लिबा थौंग असि तांखुलगी लुप सिंहना अकन मोंगदा यानिंदबा फोंदोरखरि काउंटर ब्लॉक के खोंजंगदा सरुक याबा कुकी वॉलंटियर अमनदी यूएनसीना लिसांग सिना इचथरक्लिबा इकोनॉमिक ब्लॉक के खोंजंग हंदोक्ट्रो फावबा मखोइनसु काउंटर ब्लॉक मखाताना चथगिगनि हाइनसु फोंदोरखरि लेंगाकना लेपा ओपीडी टिकेट ममलदगी हेंगतना लुपा चामदगी चाम यांखै फावबा लौरंबा थेंगनरी पुया लेंगाकना यंगशिनबिदबलगी इम्फाल ईस्ट की मोइरांगपुरेल सीएचसी प्राइवेट हॉस्पिटल अमगुम सेल लौदुना चलाइरंबा पुयाना थेंगनखरि हॉस्पिटल असिगी लेंगाकना डॉक्टर मंगा स्टाफ नर्स अहुम पोस्टिंग पिरमी डॉक्टर मंगा की मनुंगदा डॉक्टर शुरबला कोबी नुपी अमा थबक कारक्तबना लेंगा की डॉक्टर नतबा अमना महुत सिंदुना मथौ तौरमले मणिपुर की मफम अमतदा तौदबा मवोंगदा कम्युनिटी हेल्थ सेंटर असिदा ओपीडी टिकेट लुपा चामदगी अमदी ओपीडी मतम लोरबा मतुंगदा इमरजेंसी दा टिकेट ममल लुपा चामगा यांखै फावबा लौहुरी अल्ट्रासाउंड मिरोंबिगी लुपा चहुम अमदी अतै अनाबा सिंगी लुपा चौंगा लौरबा थेंगनरकी ngasi yangsin khongchat aduga mari lenana puyagi secretary general longjam abothena phongdorakhibada health center asida doctor specialist amata leitabagi mathakta lamdam asigi laying sangsing asida lainganga thariba doctor nursing mahut sinbagi thodogasi mafum asida su chatnabi amagum chatharamba asi yamna laibak thibani loinana health center asigi oina lainganga lupa tara amadi lupa kun lepa normal opd lupa chama amadi emergency da lupa chama ga yankhai loramba loinana अल्ट्रासाउंड लौबदा लेंगा की हॉस्पिटल अमदा लेमना लौफम थोपदु हॉस्पिटल असिदा मिरोंबी अमदा लुपा चहुम लौबा अदुगा अतै अनाबना लुपा चौंगा लौरंबा असि प्राइवेट हॉस्पिटल अमगुम मथौ तौरंबा एक्स-रे मशीन लेरबसु एक्स-रे की मथौ ताबा बचाक सिंह पिरक्तबना सिजिनरमदबा यारिने मतंदसु एक्स-रे लौगदबा हकचांग कया की मतुंग इन्ना सेल लौदुना मियामदगी सेल खुंगतपगी थौंग सिंह असि मखाताना चथदुना लेरबदी पुया अमदी मियामना तराइना लौरोय मणिपुर हेल्थ सर्विस की मरी लेनरीबा सिंगना लेंगा की लाइंग संगसिंगबु प्राइवेट हॉस्पिटल अमगुम चथरक्लिबा थौंग असि अथुबा मतमदा मियेंग चंगदुना मियामदा फबा लाइंग पथाप फंगनबियु हाइखि नेशनल न्यूज में पाथोक्चरी अपोजिशन की माइकैदगी अयेत्पा कया पीरबसु लेंगाकना पेपर लीक बिल पास तौगनी हाइना फोंदोखरे बिहार प्रोटेस्ट मायुक्नबदा AK-47 सिजनखिबा कांस्टेबल सस्पेंड तौखरी पब्लिक एग्जामिनेशन अमेंडमेंट बिल 2026 अपोजिशन की माइकैदगी डिबेट अदु पांगथोकपदा बॉयकॉट तौरबसु लेंगा की माइकैदगी पास तौरगनी हाइना पार्लियामेंटरी अफेयर्स मिनिस्टर किरण रिजिजुना ngasi फोंदोखरे मरगसी द बिहार की सिवान डिस्ट्रिक्ट थासी कुनगमंगा द माहिरु सिंह की प्रोटेस्ट अमा लक्षिनना बहोनबदा AK-47 राइफल सिजनखिबा बिहार की कांस्टेबल अमा सस्पेंड तौखरे लोकसभा पेपर लीक ओइबगी बिल नि हाइबा पब्लिक एग्जामिनेशन अमेंडमेंट बिल 2026 पुंग निपान चुपना खना नैनबगी मतंगदा लेंगा की माइकैदगी सेम सारे हाइना किरण रिजिजुना फोंदोखरे महांगना मखा तारना ऑपोजिशन पार्टी की माइकैदगी डिबेट अदु यावरोय हाइना फोंदोकपा लेरबसु लेंगाकना बिल अदु डिस्कशन तौदना
पास तौननबा पाइखटपा याबा थबक पुमनमक पाइखटकनी हाइना फोंदोखी बीजेपी अमसुंग एनडीए बिल अदुगी मतंगदा डिस्कशन अदुदा सरुक याननबा लुचिंगबा सिंगी लिस्ट अमा स्पीकर ओम बिरलादा पिशनखी ngasi lok sabha da bill adu union minister dr jitendra singhana introduce tawkhibani loinana NDA gi maikai dagi bansuri swaraj tejaswi surya sushant mani tripathi anurag thakur shrikant sindhe arun vati alok suman anupriya patel amasung sayali ghosna wa ngangana bakhanki Nakalamaranda Congress amasung atopa opposition party singna bill adu direct discussion da puthokpagi mahutta parliamentary standing committee natraga joint parliamentary committee amada refer tawna bakhanganki loinana Congress na Lok Sabha da mahiroi singi mathakta police na chathakiba thawong sing adugi matangda Union Home Minister Amit Shah gi maikai dagi statement ama demand tawki madu loiraba matungda bill adugi matangda khanabagi matam lausi haiki Congress की MP तारिक अनवरना फोंदोखिबदा कांग्रेस पार्टी खोंगफम होंदना लेवी लोइनना राहुल गांधी की माइकेदगी लेंगाक अमसुंग प्राइम मिनिस्टर ना हंदक जंतर मंतरदा पुलिस की माइकेदगी चथकिबा हिंसा गे ओइबा थबक थौंग सिंगी मतंगदा लाले हाइजगदबनी हाइबा वाफम कयारक हन्ना थांगतख्रबनी लेंगाक की माइकेदगी दि बिल अदुगी मतंगदा लोक सभा दा डायरेक्ट डिस्कशन पांगथोकपगी अपांबा फोंदोरकली खोंगथांग अदु लेबाक सिंग बथुंगना माहिरोइ सिंगना चथरकपा खोंजंग सिंग अदुगी पाउखुमोइना पुखलखिबनी लोइना ऑपोजिशन पार्टी दा मसिगी मतंगदा मरिक चुंबा अमदी ओपन ओइबा डिबेट अमा पांगथोकननबा तकसिंखी ऑपोजिशन पार्टी की माइकेदगी डिस्कशन अदु यावरोइ हाइना बॉयकॉट तौखिबा थौदोकसिंग अदुना लोक सभा अमदी राज्य सभा अनिमक्ता चरांगनबा अमदी प्रोटेस्ट कया थोखी मदुना मरम ओइदुना हाउस अनिमक्ता सेशन अदु एडजोन तौदुना हयिंग पुंग 13 दा अमुक हन्ना वारेप लौखी कांग्रेस की MP प्रियंका गांधी वड्राना लुचिंगदुना पार्लियामेंट हाउस कॉम्प्लेक्स दा प्रोटेस्ट अमा चथदुना महिरोइ सिंगी मायुक्ता पुलिस की एक्शन यानिंगदे हाइना फोंदोकपगा लोइनना होम मिनिस्टर अमित शाह की माइकेदगी लाले हाइजगदबनी हाइना डिमांड तौखी अमरोंदा NDA की MP सिंगना यूनियन एजुकेशन मिनिस्टर की फर्मदगी रिजाइन तौख्रबा धर्मेंद्र प्रधान पार्लियामेंट लाकपदा प्रधान जिंदाबाद हाइबा खोलाउ लाउदुना तरामना ओखी असिगुंबा थौदोक अदु अचौबा वाथोक अमदा चेनादुना रिजाइन तौदुना लुचिंगबा अमबो पुनिंग थौगतहनबनी हाइबना बीजेपी बु मराल सीखी ngasi lok sabha gi speaker om birlana bill adugi discussion adu lengak amadi opposition gi marakta khenaba sing adu yashinana ba pung ahum gi matam piraga house loi haiki अदुबो opposition की माइकेदगी मखोइना चथरकी डिमांड सिंग अदु मपुम फादे हाइदना डिस्कशन अदु डायरेक्ट ओइना पांगथोकपा अदु यारोइ हाइकी मरगसिदा बिहार की कांस्टेबल अमा थासी कुंदमंगा दा महिरोइ सिंगी प्रोटेस्ट मनुंगदा AK-47 राइफल सिजनकीबा थौदोक अदुगी मतंगदा खुदकता सस्पेंड तौरे हाइना सिवान की SP पुरान कुमार धनाना खंगलकली स्टेट अदुगी माइकेदगी कयादगी नोंमै पाइबगी थौदोक अदु यानिंगदबा फोंदोकनरकली सेंटर ने थाजब मंगहलबदी कोक्रोच जनता पार्टी की माइकेदगी मखा ताब खोंजंग चंगशिनखिगनी आशुतोष कोक्रोच जनता पार्टी ना सेंटर बु मराल सिरदुना यानखिबा अइबा चेरोलदा हंदक चथकिबा प्रोटेस्ट अदुदा माहिरो कया फादुना FIR पानकिबा सिंग अदु विथड्रॉ तौगनी हाइकिबा अदु थबक ओइना पाइखलक्त्रबदी मखा ताब खोंजंग चंगशिनखिगनी हाइना पार्टी की नेशनल स्पोक्सपर्सन आशुतोष रंकाना पाउगी मिफमगदा फोंदोख्री CJP की माइकेदगी लेंगा की म्यूट सिंगना अइबा चेरोल पीदुना प्रोटेस्टर अमदी ऑर्गेनाइजर्स सिंगी मथक्ता क्रिमिनल केस कया पानसिलिबा अदु विथड्रॉ तौगनी हाइना इनखिबनी अदुबो हयिंग फावबगी मनुंगदा अइबा अदु थबक्ता ओंथोरक्त्रबदी मखा ताब खोंजंग चंगशिंगनी हाइना फोंदोखी वांगांगले आशुतोष रंकाना मखा तारदुना लेंगाका मखोइगा अहुमलक शुबो इना वारी सानबदा यानबा पुरक्तुना जंतर मंतरदा पांगथोकपा प्रोटेस्ट अदु नुमित 53 नि शुरबा मतुंगदा हंदोखिबनी पार्लियामेंट की मिफम नोंगजुगी मिफम हौखिबा जुलाई 10 नुमित अदुदा जंतर मंतरदगी प्रोटेस्टर सिंगमदी अतोपा कांगलुप कयाना पार्लियामेंट तमना चटखिबा खोंगचत अदुदा पुलिस की माइकेदगी मिफा मिथुन तौबा अमदी क्रिमिनल चार्ज कया पानसिनबगी थबक यावखिबनी हारिबा सिंग अदु लेंगा की कोक्रोच जनता पार्टी का अहुमलक सुबा ओइना वारी सानबदा अइबा चेरोल अमा पीगनी हाइना फोंदोरकपदगी खोंजंग हंदोखिबनी
Lengak ke maite de ke ai bachorol pirak ni hariba adu hayeng fawba gi manungda pirak taba tarabadi yanaba adu da lengak na aran bachathare maramaduna makhata na khongjang changshin khigani haina phongdokhi Delhi khakta natana Bihar amasung Bengal yauna tonga tonga state singda mahiru chakaya ama police na kahenba thabak chathakhiba amadi khongjang adu bu sogatli haiduna fazinduna thamliba sing adusu condition amata yaudna thadoknaba lenga ki maitadegi aiba chirol pirakani haina thajanaba ama laikhibadegi lakpani hayeng fawbagi manungda casing adu withdraw tawbagi aiba chirol maruoina wari sanabada yaukhiba official singna pirakadabani hairi ai oiram labadi cockroach sing kapthatnanaba order pirongadabani BJP luchingba Mohandas RSS ki ideologue amasung Kerala BJP intellectual cell ge hanagi chief TG Mohandas na Jantar Mantar da handa cockroach Jantar Party na akanba iho haukibabu usittaba mawngda ngangkibaga loinana karigumba mahakna lengak ki achauba charge puba misak ama oiram labadi Cockroach singbu Jantar Mantar da kapthatnaba order pirangadabani haina phongdoklubadagi wathuk oiri TG Mohandas na makha taraduna cockroach ki khongjang lakshinba ngamkhidabasi laibak thibani aina charge puramlabadi Jantar Mantar gi akoibada curfew thamjillaga khongjang changshiliba singda ahumlak mafam asi thadoklaga chatkinaba section wa thamgani maduda yadrabadi makhoibu mafam asimakada kapthatnaba order pigani miyai kharadi sijakhiba tabani adubu pung kharagi manungda pomchik chikani Nahasingi khongjang hariba sida ngausinaba angang kaya yauri khongjang changshinbada yauriba nupi kayasu ikai khangdabi amasung mafam adumaktada rape tawrabasu karishu hairudaba nupi kaya yauri haina phongdokhibada nahasingi oiba body kayana police star TG Mohandas ki mayokta wakalakre hairi International News mu pathokchari Miyoi lak ani henbaro mayumdagi chena hankraba France ki akanba lamai chakpagi thaudoki matangda crisis bifam pangthokri France ki President Emmanuel Macron na laibakadugi kha nongchuk thangba sarukta tamthiraba lamai chakpagi thaudokna miyoi lak ani rom henba mi thadoktuna chena kiba adugi matungda laibakadugi oiba crisis meeting ngasi athengbada pangthoknaba lauthokri Paris City ki Park Chauba adugumna mari henba saruk ama France ki khanong chup thangba Gironde region da lakshin bangam kidaba lamai chakpa ki thodok aduna miyoi kaya awaba nang hankibani haukiba chayaldagi haurakkiba lamai chakpa ki thodok adu haujika yengnarubuda hanadagi sandokpagi chang khara hantharabasu miyoi amadi makhoi yumsing aduda hanjinba ngamdana leiri France ki oina miramdagi lam koiba lakpasingi oiba khwaidagi masing yamba tha adu August tha oirabani tha si yaushilakpaga loinana lamai chakpagi thodok adu yengluraga President Emmanuel Macron na crisis meeting ama kauduna makhataba Jackson thorang kaya lokhatpa yanana bakhangan dauri Thangnaba laibak ama oiriba Spain da su lamai chakpagi thodokna ngarang fawbada miyoi kaya ama mayumdagi thaidoknabagi thabak chathaba lekhide punna miyoi lising humdra taruk mafam thaidokraba matungda atopa lising kuntra amadi makhoi gi mayumdagi lapthokpa ngamdana leiri hairi
अरोइबदा रशियागी रोस्टोव की मफमसिंगदा यूक्रेन ने चथरकपा एयर स्ट्राइक दा अंगांग अमा यावना मियोय मंगा सीखरी कुमजाली सिंगनी कुनिथोयगी फेब्रुवारी की थादगी हौरखिबा यूक्रेन दा रशिया ने लंदाबा अदुगी मखा चथरकपा लेपट्रिबल लान असिगी मनुंग चन्ना ngasi ayu anganbada Ukraine gi maikedi kapsulakiba masing yamlaba drone singi air strike da Russia gi Rostov nongchup thangba sarukta pikliba angang ama yauna miyoi manga sikre haina Russia gi official singi maikedi gi phungdorakli attack aduna Rostov ki nongchup thangbada leiba lalon iti ki thabak singda maruina miramda thadokina ba potlam kaya paifam loinana building kaya mai chakhan kiba amasung mi leina ba yum kaya su akai atui nang hanki Madagascar Ukraine President Volodymyr Zelensky na phongdorakpada mahaki forcing na hariba attack sing adu chathakibani loinana lan thenariba front line mafam sing adu degi manung hanjinna leiba amasung mafam sing da leiba thawi facility sing adu busu thukaiba ngamki hairi export terminal adu front line ki kilometer chani yankhai henna changshil laga leibani hariba mafam adu fawba Ukraine na makhoi gi drone sing season aduna air strike chathaba ngamlibani Ukraine ga thangana laiba Rostov ki mafam aduda miyoi manga sibagi report adu Russia gi official singe maikai digi phongdorakpani madugi manungda mayum palaba matai manaw amaga piknaba angang amaga drone ki attack sing aduna mi leinaba yum sing da strike tawrakpadagi sikibani haina mafam adugi governor Yuri Slosar na phongdorakli Thodok adu mengkhatpa yararoi daba mawngda mangjaba amani harina mafam adugi emergency service ki personal sing amadi rescue team gi miyoi singna akai atoi nanglaba amasung mai chaklaba mafam sing adudagi asokpa miyoi kaya kananabagi damakta thabak leptana chathari Ukraine gi drone attack aduda mafam aduda miyoi manga sian kibada natana atopa miyoi tarani thoi asok apanangan kibani Russia gi force singna ngarang numidang Ukraine lomdagi kapshilakpa drone chani ka humra taruk nongthakta thugaiba amasung thabak pangthokpa ngamhankide ngamhaudaba sing adugi strike na khudongthiba adu thokhanbani hairi Northeast Window TV na sanduk chariba nungthugi pau matang solution jari miyeng tabiri bapum namapu amuka suhana khurum jari Haksang panathamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoi gi specialist singna marik chumna thawai hakchang yauna layeng jari aduna state wangmada mu kari gi chatlugani aikhoi gi manipur da su hogikti awang batha ki healthcare fanglabada matam mangan biraganu sel hena tingan biraganu aikhoi gi specialist singdagi malem gi apaba thaki layeng patapta yumpham oiba service lobiu Babina Hospital where hope meets compassion akupa marol gi damak Babina Hospital Sajiwa Jail Road Khabai Soi Imphal East Lengsin birau natraga aikhoi gi phone number 6909390666 ta call to birau